Sendiriba aigi ithak thongba kaya busu ikai thumna bu utsabaga loinana ngasigi asumlaba meeting asida aina haibudragasu aigi mamangda wafam kayamu miyamgi kanagadaba amade afaba wafam kayamu thambirame aigi oina thamjarabada handak BJP की ओइबा अदुगुमलबा हंगुल्लासिदा मियोय खराना साके लमसिल लगा हंगुल पुंबा लाना मीडिया द उहनबी किबा अमदी हंगुल्लासिबु यामना लाना मणिपुर प्रजा पुनमक्ता अमदी इंडिया मसा पुनमक्ता BJP द चंगबगुम लाना उहन किबसे मसाई के मैकई दिसु कंडेम तौजे ग्रुपिंग अमनी हाइना अखोइना लौजे मदुमक तौसु तौई हौजी यूपीदा योगी आदित्यनाथ न करी तौरी वेस्ट बेंगल दा अनौब सरकार BJP लंगा न करी तौई असम दा हेमंत बिस्वा शर्मा अखोई मदरसा कयाबु थुगायगा हाइदि मांगहल्ली अमदी अखोई दिन नसिबु मुन्नंगाई दमक मखोई खोंथांग कयामरुम लौखली हारिबसिगी मरमदगी गावदा लैजरिबा खुनुंगवानुंदा लैजरिबा अखोइनदी BJP सियाना तुकचना लौने अदुबो मपालंदा तौबदा तुकचना लौनरमबदो ngasigi aigi imung manungda aigi laikaida aigi isil inaudagi aigi marum mapandagi hariba RSS BJP group to the Isagi Uizabak Kalari Damakta, Mamadi Sanduna, Nasidi Kongam Laikan Asida, BJP Adumaba, meeting, Amadi Sakian Yawa, Asoba meeting, Kata Ubanga Mai, Hargase, Masi Ekoi Yamna, Numaitaba Adumba, Wapamani, Masi, Matumta, Wadati, Masiki Tabakse, Amahana Tawigan, Haise, Aigi, Maikai Suhajari, Aduga Loyana. Hanggang hanggundagi yung sani akoy BJP da join tau kre hago wapang sa masih mai ke mai kai dagi kandem tau jai mi sani sude hanggul gioina makoy khara khak agent oiba adagi line department ni na chen jaba makoy khara khakna haidi masagi oijabe da BJP da changbani मधु मखोई खुदों चाव लौबे याना की दमकता अखोई हंगुंदगी युम चनी चन के हाइबसे आइगी मैकैदगी सु हन्ना हन्ना कंडेम तौजरी हाइ वफम खरासे थमजरगई वांगांगो मतांग असिदा लोइसनदो यामना तेंग्रब मतंगि मनुंगदा अखोइना टेलीफोन की खुथांगदा पाव फावना बदगी खुदक्ता पाव हेक फांगबगा असिगुमना मिफम असि यावदबा यादे हाइदना लेम्बिरकैबा दाइस्ता तोंगान मिंग पंचद्रगसु अखोई पुनमक इकाई खुंगनजरिबा दाइस्ता फंबिरिबा अहल लमन हाजी सिंह अमदी आलिमुल मासिंग अमदी आइगी मांगदा फंबिरिबा लंदन सिगी यामना मरु ओइखबा यूथ सिंह अमदी लैरिबा मरु मपांग पुनमकु आइगी माइकैदगी सलांग लोइनना ngasiगी मीटिंग असि मपुंग फान बेबगिदमक आइगी माइकैदगी यामना थागतपगा लोइनना नोंगाई फोंदोक चरी तसेंबदी अखोइना मसी मीटिंग से प्रिपेयर तौरगा सेम सारगा नत्रगना कैंपेन तौरगा पैसा एलगा मी युथोंग चलगा थोमगा तौब मीटिंग नतबरिना सुमाइना तिनगनी हाइबसि मक्सु आइगी थाजबगी वानमनी अखोइगी हंगुल प्रजागे मफमदा करिगुंबा हाइजेगुंबा खरादे अखोइसि थमोइ से दरकार होय थमोई सेंबा दीन की ओइबा मसला के ओइबा शरीयत के ओइबा वफम से मसा मसा के अपामत दिचक के बकैसु काइते अदुगा नमथा तौरगा अमदगी खितन फंगनबा अमदजु खर फंगनबा हाइने खल्लगा नमथा तबुसु फत्ते अदुना हौजे लैरिबा सिदा इलेक्शन के मतम से 2027 के फेब्रुआरी मास स्वाइदो ओबे आइ हाइना खन्ना रिबासिदा लाखदो रिबासिदा अखोई थमोई सेंगना
ꯀꯔꯝꯕ ꯃꯤꯍꯨꯠꯇ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤ ꯐꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯜꯂꯥ ꯇꯥꯂꯥꯅ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯕꯩ ꯄꯥꯡꯒꯜ ꯄꯤꯅꯤꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯂꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯦ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯅꯠꯇꯕ ꯃꯨꯁꯜꯃꯥꯟ ꯈꯛꯇꯒꯤ ꯅꯠꯇꯕ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯔꯤꯖꯟ ꯍꯥꯏꯗꯅ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯌꯥꯝꯕꯅ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯇꯧꯏ ꯃꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯃꯁꯤ ꯇꯧꯍꯟꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯃꯗꯨ ꯃꯨꯁꯜꯃꯥꯟ ꯈꯛꯀꯤ ꯋꯥꯐꯝ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯆꯠꯅꯔꯛꯂꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ IDP 60,000 ꯔꯣꯝ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯑꯒ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯗꯅ ꯁꯩꯗꯥꯡꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯔꯕ ꯃꯁꯤ ꯀꯅꯥꯒꯤ ꯍꯥꯛꯇꯛꯇꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒ BJPꯒꯤ ꯍꯥꯛꯇꯛꯇꯅꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯂꯨꯔꯀꯥꯟꯗ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕꯗ ꯍꯧꯖꯤꯛꯁꯦ BJP ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯗ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯒꯨꯝꯕ ꯈꯟꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯗꯨꯒꯤ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏꯅ BJP ꯁꯧꯒꯠꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯃꯥꯡꯗ ꯏꯟꯗꯤꯌా ꯃꯁꯥ ꯄꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯪꯒꯨꯜꯕꯨ ꯌꯣꯟꯕꯅ ꯍꯦꯟꯅ ꯂꯧꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯃꯉꯥꯏ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯒꯤ ꯋꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯍꯤꯟꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯂꯨ BJPꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦꯁꯦ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯒ ꯃꯁꯤꯒꯨꯝꯕ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔ ꯃꯁꯥ ꯄꯨꯝꯕꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯊꯔꯕ ꯃꯇꯨꯡꯁꯤꯗ ꯃꯈꯣꯏꯒꯤꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯔꯛꯄꯗ ꯃꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕꯒꯤꯗ ꯆꯠꯂꯛꯂꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯟꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯌꯥꯎꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯅ ꯍꯟꯗꯛ ꯇꯧꯈꯤꯕ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 25ꯗ ꯇꯧꯈꯤꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯗ ꯂꯥꯟꯅ ꯆꯠꯍꯟꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯝꯂꯤꯕ ꯐꯝꯐꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯑꯍꯥꯟꯕꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯗꯥꯏꯗ ꯐꯝꯕꯤꯔꯤꯕ ꯃꯤꯡ ꯂꯧꯕ ꯂꯧꯗꯕ ꯅꯠꯇꯅ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯁꯤꯒꯤ ꯐꯝꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯋꯥꯉꯥꯡꯂꯣꯏ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯑꯣꯏꯕꯤꯔꯤꯕ ꯎꯁꯝ ꯗꯦꯕꯦꯜꯅ AL ꯍꯪꯒꯣꯜꯁꯤꯗ ꯂꯥꯛꯇꯨꯅ ꯏꯔꯣꯡꯇꯣ ꯀꯩꯔꯛ ꯐꯥꯎꯕꯗ ꯃꯀꯍꯥꯛꯀꯤ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕ ꯀꯤꯌꯥꯔ ꯑꯦꯟ ꯇꯦꯀꯔꯗ ꯂꯩꯕ ꯆꯦꯡꯌꯦꯟ ꯑꯣꯏꯖꯔꯤꯕ ꯆꯦꯡꯌꯦꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯄꯨꯟꯁꯜꯂꯒ ꯃꯈꯣꯏ ꯈꯔꯅ ꯄꯨꯟꯁꯤꯜꯂꯒ ꯐꯝꯃꯒ ꯆꯥꯛꯂꯦꯟ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯪꯒꯣꯜꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯁꯤꯕꯨ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯅ ꯌꯨꯝ ꯆꯥꯅꯤ ꯑꯩꯒꯤꯗ ꯆꯪꯂꯛꯑꯦ BJPꯗ ꯌꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯏ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯗ꯭ꯔ ꯂꯩꯔꯁꯤꯔꯥ ꯑꯩꯈꯣꯏ ꯌꯥꯔꯣꯏꯁꯤꯔꯥ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯃꯤꯟꯅꯔꯒ ꯋꯥꯐꯝ ꯊꯝꯕꯗ ꯃꯗꯨꯗꯤ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯗꯨ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯃꯗꯨ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯛꯁꯠꯇ ꯑꯩꯈꯣꯏ ꯐꯝꯐꯝ ꯑꯁꯤ ꯐꯝꯖꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯃꯃꯥꯡꯗ ꯏꯂꯦꯛꯁꯟ ꯀꯥꯔꯝꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏ ꯍꯪꯒꯨꯜ ꯇꯨ ꯏꯔꯣꯡꯐꯥꯎꯁꯦ ꯑꯩ ꯀꯣꯏꯂꯥ ꯊꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯀꯣꯏꯂꯥ ꯊꯥꯗ꯭ꯔꯕꯗꯤ ꯑꯩ ꯚꯣꯠ ꯈꯣꯝꯃꯣꯏ ꯑꯗꯨꯝ ꯍꯥꯏ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯍꯥꯏ ꯊꯥꯕꯁꯨ ꯊꯥꯔꯛꯇꯦ ꯚꯣꯠꯇꯤ ꯈꯣꯝꯃꯣꯏ ꯍꯥꯏ ꯚꯣꯠ ꯂꯧꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯕ ꯚꯣꯠ ꯄꯤꯔꯛꯀꯅꯣꯗꯤ ꯍꯥꯏꯗꯦꯕ ꯚꯣꯠ ꯈꯣꯝꯃꯣꯏ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯚꯣꯠꯁꯦ ꯒꯅꯇꯟꯇ꯭ꯔ ꯆꯠꯄꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯀꯣꯏꯂꯥ ꯊꯥꯔꯁꯨ ꯚꯣꯠ ꯄꯤꯒꯗꯕ ꯃꯤꯗ ꯑꯗꯨꯝ ꯄꯤꯈꯤꯅꯤ ꯊꯥꯗ꯭ꯔꯁꯨ ꯄꯤꯒꯗꯕ ꯃꯤꯗ ꯑꯗꯨꯝ ꯄꯤꯈꯤ니 ꯄꯤꯔꯣꯏꯗꯕ ꯃꯤꯅ ꯑꯗꯨꯝ ꯄꯤꯔꯣꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ BJPꯁꯤꯅ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯁꯤꯗ ꯑꯣꯏꯍꯜꯂꯤꯕ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯃꯨꯛ ꯅꯍꯟꯅ ꯉꯟꯅ ꯑꯩꯈꯣꯏꯅꯍꯥꯏꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯣꯟꯗ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯁꯤ
तोदो हेदोना हाइबचो हइते तबो तबु लैंदमसिदा लैबिरिबा प्रजासिंगसे मांगना जुम जनी संगे हाइबसे मसी मखतम कंडेम तौमिनसी हाइबो वफमनि थमजरगा वागामि तंजा स्वाइदा संजरी थैंक यू ऑल हजिक एडमिनिस्ट्रेटिव कमिटी दा यावरिबा मी सिंगदो अदुइदुगा हजिक एजेल ओरिबा मी सिंगा लाइन डिपार्टमेंट पाइबा मी खरा अदु खतनी कोई कुंजोइदि मी सुगाव यावदि एना दम लौबि याय अकोई बोटर लिसिंग अमगा सत्रेसन पान लेइबा सिंगदो मदुगी मनुंगा मकोई मी कुंथ्रा मरि मंगा निफुमु लाइन डिपार्टमेंट पाइबा आइसा हाइग्रिबा पोचिंग अदो एमएलए दगी खुदोंचाबा फंगिबा पाइरिबा सिंगदो मकोई खतनी यावरिबा अकोई की पब्लिक की ओइनदि यावदे अकोई ngasi kise अकोई पब्लिक मीटिंग ओइना तौबो रगदि अमुका हेना मकोई इकाइबा नंगदो बने अदुबो अकोई लाइमिनबा ngakani aduna thodoi nona makoina sansoni bakongge maduda akoi nuai taba makoi gi wakalo da ai panena khan gibri ai haina khalaga public oina meeting tawbana ta bida only makoina tawgre bathaba do oidaba ngang khiba chingado madu aseng banate asum banate aran bane habo wafam do madu makhak akoi media da sendok na bagi tanja do lobani akoi gi marakta gisu akoi mifam pham liban ahan julai gi tang kunmanga da pham riba मोहम्मद अयुबाली की जुम्मन फम बिफम मदो मदो अखोई के मरक्ता गिसो आइन योइबा मिएंग यादब मयाम अम लई हाइबा आइन योइबा यादब मतांग अदुदे संगन पंजरबदा अयुबाली हाइबा नुपासे महाक गवर्नमेंट की एम्प्लॉई नि महाक की नुपी गवर्नमेंट की एम्प्लॉईज नि अदुग महाक की मनाव नुपा गवर्नमेंट की एम्प्लॉईज नि हाइबा गवर्नमेंट की एम्प्लॉईज ओइरिबा इमुंग अदुगा अदुगुंबा राजनीति योइबा अचौबा फंक्शन अमका तौबा हाइबसे मागा कोइना गवर्नमेंट की साइड एप्लीकेशन अब तौब मतमदा महोय एम्प्लॉई ओइरिबा मखोय अहुमकसे कंपलसरी सासमेल अदुम चतदबनी अदो आइखोय की मरक्ता किसो हाय थबक तो तौसी हायना मयाम सजेशन पिरि अदुब लैरिबा कोइ के हलमन खर ताना रब मतुंदा मदुम मागा वखंदो खलौदबदगी मागे अपंग वखने लौगने कोइना मागे मुंद सेलिदो मागा अदुगुंबा मागा वखंदो यौजदबो ओइरगसो मागी इमुंदा अदुगुंबा अवाबा अमा पीबा हाइबदो मदि अखोई तौगुमसेना अखोई मयामसे अखोई थाजन जरगा थेमजन जरगा तौदबनी अदुगे थबक अदु तौबा मतमदा मखोई इमुंदो ओइगदबा सोकदबा मयामदो अखोई अखंबा मयाम अमा लई खंगदबा प्रजा यावरगसो अखंबा मयाम अमा लेरिबनि मदु तौसे हाइना मयाम अमा पिरिनि अदुबो थौदोक्तो मदुगे थौदोक्तोना महाकी पुंसिगी अहानबा अमसुंग अरोइबो ओइजरसनो महांगोंदा सबजाना अखोइना खंगहलगा मखाताना तौदनबा हाइबदो मदुमा मंगोंदा खंगहनसे हाइबनि मागी राजनीति की ओइबदा मागी अपापदा चटप खोटपदा कनासो अखोइगी ओइबा साइडगी कांग्रेस की ओइबा साइडगी करीब ता ए पंत लेते अदुबु नियम काइना थबक तौक्रिबा थबकदो मदुमदि आइनसो मियामसिगी ममांगा मीडिया की ममांगा मखाताना बुहना तौदनबा सेक्शन वफम सिमा थमजरी